ngarang date 4 tha tara 2024 ngarang gi numit asida koi gi turbung gram panchayat meeting committee gi maikaidagi thamkiba fresh note adugi koi makha tajarakpada thadok chakhiba mogi matang da ngasi tang manga tha tara 2004 gi numit asida government of Manipur gi maikaidagi honorable MLA Moirang honorable MLA Kumbi DC Bisnupur SP Bisnupur additional SP SDO Moirang SDPO Moirang hairiba miut asiga tobung GP victim committee ga faminaduna aikoina taliba demand sing asi tha asi phawgi manungda thabak to oina onthokpada yanare maram asina committee asina khongjang changchin gani tawramba adu tha asigi aroiba phawbadi hoi handokchare aduga karigumba hairiba yanakhiba wafam asina tha thabakta onthoktaba taragadi aikoi khongjang changchin gani tawramba khongjang adu makha tana amuk changchin jagani